ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ. ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯄꯨꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯆꯥ ꯑꯃꯗꯤ ꯏꯃꯥꯗꯣ ꯆꯥꯛ ꯆꯥꯔꯒꯦ ꯆꯪꯂꯛꯑꯅꯤ. ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯅꯣꯏꯅ ꯊꯣꯡꯉ ꯄꯤꯖꯒꯗꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯆꯔꯥ ꯍꯦꯟꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯃꯗꯤ ꯁꯣꯜꯂꯕ ꯏꯃꯥꯁꯤꯅ ꯆꯔꯥ ꯍꯦꯜꯂꯤꯕꯁꯦ ꯎꯕꯗ ꯑꯩ ꯈꯥꯡꯕꯁꯦ ꯉꯝꯗ꯭ꯔꯦꯗꯀꯣ. ꯑꯁꯨꯝꯅ ꯀꯌꯥꯅꯤ ꯋꯥꯈꯤꯒꯗꯧꯔꯤꯕꯅꯣ? ꯍꯦ ꯅꯨꯡꯁꯤꯔꯕ ꯂꯩꯔꯪ, ꯅꯪꯕꯨ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯁꯨꯝꯅ ꯀꯌꯥꯅꯤ ꯏꯆꯥ ꯑꯃꯗꯤ ꯏꯃꯥꯁꯤꯡꯁꯦ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤꯕꯤ ꯃꯧ ꯑꯗꯣ ꯂꯩꯔꯪ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯃꯥꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ. ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯆꯥꯛ ꯈꯥꯏꯗꯣꯔꯛꯂꯣ ꯏꯃꯥ. ꯏꯃꯥꯒꯤ ꯁꯅꯥꯇꯣꯝꯕ, ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯅꯦ? ꯉꯥꯏꯈꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯣ. ꯏꯃꯥ ꯁꯣꯏꯗꯅ ꯊꯣꯡꯉꯒ ꯏꯆꯥꯒꯤ ꯄꯨꯛ ꯊꯟꯅꯕꯒꯤ ꯄꯤꯖꯒꯦꯀꯣ. ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯣ ꯏꯆꯥꯁꯤꯗꯤ. ꯆꯠꯂꯣ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯅꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯨꯆꯣ. ꯑꯗꯨ ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯅ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒꯦꯀꯣ. ꯆꯠꯂꯣ ꯉꯥꯏꯍꯥꯛꯇꯪ ꯁꯥꯎꯅꯔꯣ ꯏꯆꯥꯁꯤꯗꯤ. ꯍꯣꯏ ꯏꯃꯥ, ꯆꯥꯛꯇꯣ ꯄ꯭ꯔꯞ ꯊꯣꯡꯉꯝꯃꯨꯀꯣ. ꯑꯩ ꯁꯥꯟꯅꯔꯨꯈꯤꯒꯦ. ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯍꯣꯏ ꯅꯪꯅ ꯆꯪꯉꯛꯄꯗꯅꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯒꯦ. ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯁꯥꯟꯅꯧꯔꯣ. ꯆꯠꯂꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ. ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯑꯣꯏꯗꯕ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯁꯤꯟꯗꯨꯅ ꯊꯦꯝꯂꯒ ꯃꯄꯥꯟꯗ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯈꯤꯔꯝꯃꯤ. ꯊꯃꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯁꯣꯛꯂꯤꯗꯀꯣ. ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯁꯤꯒ ꯆꯥꯛꯇꯣ ꯊꯣꯡꯉꯅꯤꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯤꯕꯅꯤꯀꯣ. ꯑꯣꯟꯊꯣꯛꯄꯒꯤ ꯏꯔꯥꯏꯕꯛꯅꯤꯗꯀꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯊꯥꯖꯃꯟꯕꯤ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯅꯦ? ꯆꯥꯛ ꯑꯣꯟꯊꯣꯛꯅ ꯂꯥꯝꯃꯤꯗꯀꯣ. ꯀꯔꯤꯝꯇ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯎꯪꯗꯨꯅ ꯂꯩꯔꯝꯕꯁꯦ ꯎꯕꯗꯅꯤ ꯍꯪꯉꯤꯕꯅꯤ. ꯀꯔꯤ ꯂꯩꯅ ꯊꯣꯡꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯂꯩꯇꯦ ꯇꯧꯔꯤꯕ. ꯏꯕꯨꯡꯉꯣ ꯇꯣꯝꯕꯁꯨ ꯆꯥꯛ ꯂꯥꯝꯃꯦꯅ ꯆꯪꯉꯝꯃꯦ. ꯀꯔꯤꯝꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯆꯥꯛꯇꯣ ꯊꯣꯡꯒꯅꯤ ꯍꯥꯏꯅ ꯏꯆꯥꯗꯨꯒ ꯍꯥꯏꯖꯤꯟꯅꯔꯒ ꯁꯥꯟꯅꯕ ꯊꯥꯈꯤꯕꯅꯦ. ꯑꯁꯨꯝꯅ ꯀꯌꯥꯅꯤ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯆꯔꯥ ꯍꯦꯟꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯃꯥꯅ ꯆꯔꯥ ꯍꯦꯟꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯇꯥꯃꯣ. ꯀꯔꯤꯅꯣꯃ ꯎꯄꯥꯏ ꯑꯃ ꯇꯧꯗꯕ ꯌꯥꯗꯕꯅꯤ. ꯑꯁꯨꯝꯅ ꯀꯌꯥꯅꯤ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯑꯁꯨꯝ ꯁꯣꯟꯊꯔꯛꯇꯅ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯔꯅꯤ. ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯨꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ. ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ. ꯑꯩꯅꯦ ꯁꯅꯥꯇꯣꯝꯕꯒꯤ ꯗꯨꯀꯥꯟꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯠꯄ ꯌꯥꯕ ꯌꯦꯡꯉꯨꯈꯤꯒꯦ. ꯅꯪꯅꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ. ꯍꯣꯏ ꯌꯦꯡꯉꯨꯔꯣ. ꯁꯅꯥꯇꯣꯝꯕꯗꯨꯁꯨꯅꯦ ꯁꯥꯎꯅꯤꯡꯉꯝꯒꯅꯤ. ꯐꯔꯦ, ꯉꯁꯤꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯅꯥꯇꯣꯝꯕꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯔꯣ. ꯉꯝꯀꯥꯟꯗ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯄꯤꯊꯣꯛꯀꯦꯅ ꯈꯔ ꯍꯥꯏꯔꯝꯃꯨ. ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯊꯣꯛꯄ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯆꯥꯅꯕꯒꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯊꯥꯖꯃꯟꯕꯤ, ꯏꯃꯥꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅꯦ. ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ. ꯆꯥꯛꯂꯥꯏ ꯍꯧꯕꯅ ꯂꯣꯏꯔꯦ. ꯀꯔꯤ ꯂꯩꯒꯦ ꯅꯪꯕꯣ? ꯊꯥꯖꯃꯟꯕꯤ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯖꯃꯟꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯤꯕꯤ ꯃꯅꯦꯝꯁꯥꯕꯤ ꯑꯗꯣ ꯈꯪꯂꯝꯃꯤ. ꯐꯔꯦ, ꯌꯥꯔꯦꯗ. ꯏꯃꯥ ꯏꯁꯤꯡꯂ ꯀꯩꯅꯣ ꯊꯛꯑꯒꯅꯤ. ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯈꯔ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ. ꯐꯔꯦ ꯅꯊꯧꯗꯣ ꯇꯞꯅ ꯂꯣꯏꯁꯤꯜꯂꯨ. ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯗ ꯏꯆꯥꯁꯨ. ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕꯁꯤꯡꯁꯦ ꯀꯣꯛꯀꯗꯧꯔꯤꯕꯅꯤ. ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯊꯥꯖꯃꯟꯕꯤ. ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯐꯝꯃꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦꯝꯄꯣꯛ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯥꯖꯃꯟꯕꯤ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯕ ꯉꯝꯗꯦ ꯈꯜꯂꯨꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯁꯨꯝꯅ ꯀꯌꯥꯅꯤꯅꯣ ꯑꯩꯅ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯁꯤꯕꯣ? ꯀꯥꯟꯅꯗꯦ. ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏ ꯂꯣꯏꯅ ꯊꯥꯗꯣꯛꯇꯅ ꯁꯅꯥꯇꯣꯝꯕ ꯏꯃꯨꯡꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯅꯤꯕ ꯌꯥꯕ ꯅꯤꯔꯨꯈꯤꯒꯦ. ꯉꯁꯤꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯔꯨꯈꯤꯒꯦ. ꯏꯆꯥ ꯅꯨꯄꯥ ꯑꯃꯗꯤ ꯏꯃꯥꯕꯨ ꯃꯄꯨꯛ ꯊꯟꯅꯕꯒꯤ ꯍꯣꯠꯅꯕꯗ
ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯗꯕꯁꯨ ꯑꯩ ꯈꯥꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯊꯥꯖꯃꯥꯟꯕꯤ ꯑꯗꯣ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯂꯪꯊꯣꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯃ ꯊꯣꯛꯄ ꯏꯃꯨꯡ ꯑꯗꯨꯗ ꯆꯦꯡ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯅꯥꯇꯣꯝꯕ ꯍꯥꯏꯔꯤꯕ ꯃꯃꯥꯒꯤ ꯃꯔꯤꯁꯤꯡ ꯊꯣꯛꯄ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯁꯣꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕ ꯏꯌꯥꯝꯕ ꯉꯁꯤꯇꯪꯒ ꯅꯪꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯁꯣꯠꯈꯤꯒꯦ ꯌꯨꯝꯗ ꯀꯔꯤꯝꯇ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯍꯧꯗꯦ ꯏꯃꯥ ꯑꯃꯗꯤ ꯏꯕꯨꯡꯉꯣꯅꯦ ꯆꯥꯛ ꯆꯔꯥ ꯍꯦꯟꯅ ꯂꯩꯍꯧꯔꯤꯅꯦ ꯌꯥꯔꯕꯗꯤ ꯏꯌꯥꯝꯕꯗ ꯉꯁꯤꯇꯪ ꯁꯣꯠꯄꯁꯦ ꯈꯔ ꯄꯤꯌꯨ ꯉꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯩ ꯁꯣꯏꯗꯅ ꯄꯤꯊꯣꯛꯀꯦꯀꯣ ꯀꯔꯤꯅꯣ ꯇꯥꯆꯧꯅ ꯈꯜꯂꯤꯕꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯠꯄ ꯍꯦꯛ ꯂꯥꯛꯑꯅꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯄꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯡꯕꯗꯨ ꯉꯥꯏꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯣꯡ ꯈꯨꯠ ꯍꯥꯏ ꯇꯦꯛꯄ ꯅꯠꯇꯦ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯁꯨꯒꯦꯗꯤ ꯂꯩꯇꯉꯩ ꯂꯩꯀꯥꯏ ꯀꯣꯏꯆꯠ ꯆꯠꯅ ꯅꯤꯕ ꯏꯇꯩꯃꯅ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩ ꯅꯤꯕ ꯂꯧꯊꯣꯛꯄ ꯑꯗꯨꯒꯩ ꯇꯥꯆꯧꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗꯒꯤ ꯂꯧꯊꯣꯛꯄ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯇꯥꯆꯧ ꯁꯅꯥꯇꯣꯝꯕ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨꯗ ꯑꯩꯁꯨ ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ ꯅꯇꯩꯃꯁꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯅ ꯍꯥꯏꯕ ꯆꯠꯂꯤꯕꯅꯤ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯠꯇ ꯗꯥꯎ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ ꯌꯥꯔꯕꯗꯤ ꯉꯁꯤꯇꯪꯒ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯄꯨꯈꯤꯒꯦ ꯉꯝꯀꯥꯟꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯀꯦ ꯌꯥꯔꯦꯗ ꯍꯦꯛ ꯇꯧꯕ ꯉꯝꯀꯥꯟꯗ ꯑꯁꯨꯛ ꯁꯥꯊꯤꯅ ꯏꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯆꯧ ꯑꯩ ꯑꯣꯏꯗꯤ ꯆꯥꯗꯨꯅ ꯁꯤꯈ꯭ꯔꯅꯤ ꯀꯌꯥꯅꯤ ꯑꯗꯨꯝꯅ ꯅꯤꯔ ꯆꯥꯒꯗꯧꯔꯤꯕꯅꯣ ꯆꯠꯂꯣ ꯂꯩꯇꯦ ꯑꯝꯇꯒ ꯄꯤꯔꯣꯏ ꯑꯝꯇꯒ ꯍꯦꯛ ꯇꯧꯕꯒ ꯅꯤꯕ ꯂꯥꯛꯀꯅꯤ ꯇꯥꯆꯧ ꯅꯤꯕ ꯂꯥꯛꯑꯅꯤ ꯈꯟꯕꯗ ꯗꯨꯀꯥꯟꯒꯁꯦ ꯍꯥꯡꯅꯤꯡꯗ꯭ꯔꯦꯅꯦ ꯑꯩ ꯀꯔꯤꯁꯨ ꯏꯃꯥ ꯃꯔꯤ ꯈꯔ ꯊꯣꯛꯎꯕꯒꯤꯗꯃꯛꯇ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯄꯤꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯀꯔꯤꯝꯇ ꯁꯣꯠꯄ ꯄꯤꯔꯣꯏ ꯁꯥꯎꯅꯨ ꯇꯥꯆꯧ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯂꯧꯔꯔꯣꯏ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯀꯣ ꯅꯣꯡꯃꯗꯤ ꯐꯔꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯒꯤ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯠꯆꯩ ꯁꯣꯜꯂꯔꯣꯏꯀꯣ ꯍꯥꯟꯅꯒꯤ ꯄꯩꯁꯥꯗꯨꯁꯨ ꯄꯤꯊꯣꯛꯄ ꯉꯝꯅꯩ ꯍꯣꯠꯅꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯍꯜꯂꯛꯂꯝꯃꯤ ꯏꯀꯥꯏ ꯈꯪꯅ ꯁꯥꯔꯗꯅ ꯉꯥꯏꯍꯥꯛ ꯂꯩꯒ ꯁꯣꯠꯀꯦ ꯃꯃꯥꯏꯁꯦ ꯀꯌꯥ ꯁꯥꯊꯤ ꯏꯀꯥꯏ ꯈꯪꯗꯣꯏꯅꯣ ꯁꯤꯒꯨꯝꯕ ꯀꯌꯥ ꯂꯩꯕꯁꯤꯅ ꯁꯃꯥꯖ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯉꯩꯗꯤ ꯈꯪꯗꯦ ꯃꯤꯅ ꯇꯥꯜꯂ ꯅꯨꯡꯉꯥꯏ ꯆꯥꯅꯤ ꯈꯜꯂꯤꯕ ꯎꯗꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯗ꯭ꯔꯤ ꯀꯗꯥꯏꯗ ꯊꯣꯛꯅ ꯆꯜꯂꯨꯗꯅ ꯑꯁꯣꯝꯗꯅ ꯊꯥꯖꯃꯥꯟꯕꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯅꯥꯇꯣꯝꯕ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯦꯡ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯄꯒ ꯊꯥꯖꯃꯥꯟꯕꯤ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯑꯩꯕꯨ ꯀꯔꯤ ꯏꯃꯥ ꯏꯄꯨꯗꯨꯅ ꯆꯦꯡ ꯈꯔ ꯂꯧꯒꯦꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯄꯤꯔꯣꯏꯗꯧꯔꯤꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯏꯆꯥꯅꯤꯄꯥ ꯑꯃꯗꯤ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯂꯪꯊꯣꯛꯑꯒ ꯑꯩ ꯉꯁꯤꯗꯤ ꯆꯦꯡꯁꯦ ꯍꯥꯏꯖꯔꯒ ꯄꯨꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯎꯪꯂꯕꯒꯤ ꯇꯨꯡꯗ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯁꯅꯨ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯆꯦꯡ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯅꯤꯔꯝꯃꯤ ꯑꯁ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ ꯅꯣꯡꯉꯥꯟꯕꯒꯅꯦ ꯊꯣꯡꯁꯤꯒ ꯌꯩꯔꯒꯅꯦ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯅꯤꯕ ꯂꯥꯛꯑꯅꯦꯕ ꯗꯨꯀꯥꯟꯗꯁꯨ ꯃꯋꯥꯅ ꯁꯣꯠꯄꯒꯤ ꯂꯣꯏ ꯈꯝꯅꯥꯏꯗꯦ ꯑꯁ ꯑꯩꯅꯦ ꯀꯔꯤ ꯍꯥꯏꯔ ꯇꯥꯟꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯦ ꯏꯅꯦꯝꯕꯣꯛ ꯃꯁꯦꯟ ꯊꯣꯛꯅꯔꯨꯕꯁꯤꯅꯅꯦ ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯗꯒꯨꯝ ꯇꯧ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯀꯌꯥꯅꯤ ꯑꯁꯨꯝꯅ ꯑꯩꯅ ꯄꯣꯠꯆꯩꯁꯦ ꯍꯨꯔꯥꯟꯅ ꯃꯄꯥ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯄꯤꯗꯣꯏꯅꯣꯕ ꯀꯔꯤ ꯂꯧꯕ ꯂꯥꯛꯏ ꯅꯣꯏꯁꯦ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯅꯣꯏꯁꯤꯡꯁꯦ ꯅꯣꯡꯉꯥꯟꯕꯒ ꯄꯣꯠꯆꯩ ꯍꯦꯛꯇ ꯋꯥꯏꯕ ꯂꯥꯛꯑꯗꯅ ꯅꯣꯏꯒꯤ ꯃꯔꯝꯗꯒꯤꯅꯦ ꯏꯇꯩ ꯏꯅꯥꯎ ꯈꯟꯅꯅ ꯂꯣꯏꯔꯦ ꯂꯩꯕꯥꯛꯂꯤ ꯁꯥꯎꯅꯨ ꯉꯁꯤꯇꯪꯒ ꯏꯆꯦꯗꯅꯦ ꯆꯦꯡ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯔ ꯄꯣꯠꯆꯩ ꯈꯔꯇꯪ ꯄꯤꯌꯨꯕ ꯌꯨꯝꯗꯅꯦ ꯏꯃꯥꯗꯣ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯍꯧꯔꯤꯌꯦ ꯉꯁꯤꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯈꯤꯒꯦ ꯂꯩꯕꯥꯛꯂꯩ ꯑꯁ ꯏꯆꯦ ꯑꯁꯨꯝꯅ ꯀꯌꯥꯅꯤ ꯅꯣꯡꯃꯇꯪ ꯍꯥꯏꯔꯒꯅꯦ ꯀꯌꯥꯅꯤ ꯑꯗꯨꯝꯅ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠꯆꯩ ꯋꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ ꯅꯣꯏꯅ ꯅꯁꯛꯁꯦ ꯎꯕꯗ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯅꯅꯥꯀꯣꯡꯅ ꯀꯩꯝꯇ ꯇꯥꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯒꯤ ꯃꯌꯦꯟꯗ ꯀꯣꯏꯅꯤꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯎꯅꯤ ꯀꯔꯤꯅꯣ ꯇꯥꯗꯣꯜꯗꯨꯁꯨ ꯀꯔꯤꯅꯣ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯈꯔ ꯌꯦꯡꯕ ꯌꯥꯏ ꯈꯣꯡ ꯈꯨꯠ ꯍꯥꯏꯔ ꯇꯦꯛꯄ ꯅꯠꯇꯦ ꯅꯪꯉꯣꯟꯗꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯚꯤꯈꯥꯔꯤ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯆꯥꯒꯦꯌꯦ ꯀꯔꯤ ꯃꯋꯥꯅꯣ ꯑꯗꯨꯕꯣ ꯅꯋꯥ ꯂꯩꯅ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠꯆꯩꯅꯦꯅ ꯆꯥꯏꯗꯨꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯑꯩꯒ ꯑꯣꯏꯗꯤꯅꯦ ꯆꯥꯗꯅ ꯍꯥꯟꯅ ꯁꯤꯈ꯭ꯔꯅꯤ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯁ ꯅꯣꯏꯒꯤ ꯃꯔꯝꯗꯒꯤꯅꯤ ꯌꯨꯝꯗ ꯈꯠꯅꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗꯅ ꯗꯨꯀꯥꯟꯗꯅ ꯅꯣꯏ ꯇꯥꯗꯣꯅ ꯈꯔ ꯁꯣꯠꯂꯅꯤ ꯁꯤꯒꯅ ꯅꯪꯅ ꯅꯤꯕ ꯂꯥꯛꯑꯅꯤ ꯌꯥꯔꯦ ꯂꯩꯕꯥꯛꯂꯩ
Ngasitang aroibo ina pukragi matung manaw amuk hana nangi thongjinda ai ni bala aroi ko phare ngasitang di ise gi namakta amadi ima gi namakta khallaga ne sengdo kharatang pukragi matung manaw amuk hana nangi yumda ai seng sara amagi damakta ni bala roi ko lebak le ai gi sumatam lakhi gani ai bunung shirabadi ai na haibas khar yawo phare nang na hairabani na ne ngasidi pirage ado matung manaw amuk hana ni bala kanu kaino khangde noigi maramdagi ne yumga se kai bra khangde se ngasi gi di pukro matung manaw amuk hana ne ai gi yumda seng sak ni bala kanu bikhari singsidi asumna hairi bilaibak lei aduna Thajamanbigi ado yamna thina ngangna saira phawbada Thajamanbigi ado ikaiba punamak thadoktuna mama amadi masanipa ado thallaga loire khanduna wasuwana seng ado ikaiba kya thadoktuna mayumda puduna lakhirami Mapureiba ado ngai hagleirabagi tungda hairiba dukan adudagi karisu phangaktrabaduga mayumda prap halaklami Thajamanbigi kadaidagi sakno thongni dubo Sanatomba hoigi yumdagi seng saram dang laurubani tamo kaidawragi kaidawragi haibabo karigi moigi yumdagi lauribano matungna amona moigi yumdagi karimsu posai loganu kaidawragi nangbu Sanatombi dukandagi posai khara laurne ne toho satkhraga karino aduk satina sauna leidubo Sanatombaga khanaraklabo khanarapadi nate adubu magi wangangdo tabada yamna nungai tinil Thajamanbigi warakpa matamda kanamta leite haibase fazana khangi mana nganglakliba khon singdo punsigi khawba ngamoidaba khon ngatani phare iraibakna ikhoisu warabani na mina ngangi pakpa haibado oiri matung manaw amuk hana moigumdagi nang niba satkanuko hoi phare matung manaw amuk hana aisu moigi mayumdagi sing sara mani ba satlaroike ngasigi dine sakse sanabagi tawro ai sak thongna loirabani angang amadi imasu kauro ngasaidagi sak lamena loirabani asumna Thajamanbigi aduna leikaida satluraga sing ado niruna puraklaga matungda mama amadi masanipa mapuroiba ado thongduna pisarami aduga Thajamanbigi masamak aduna sak ado oktrabaduga sadatna mokhoi puna mapung mabuk thanna pisarabigi tungda Thajamanbigi ado ising thaklaga numit ado lenkhirami Thajamanbigi ngasidi ai karino pai ama tawduna yumda seng sak purakpa ngamnabagi honageko nang amuk hana Sanatomba yumda sengniba satkhiganuko aina hairibasni ai ngasidi karino thabak ama koi thiduna imungi awabase kokpa ngamnabagi honarkani nangaibo thajau aina halaktri phawbudna ngairamuko wasuwana Mapuroiba ado mapanda satuna karino thabak ama thibunabagi damakta thokhirami Thajamanbigi ado phana kuina onglabagi tungda asumna khalami aisu karino toba yaba thabak amadi thiba yaidana kanadi asumna tumina leibanadi oiraroi singda satlaga singa kangbado khara yalukhigi yumgi su amadi leikaida khara yonabagi tawgi atu herabadi yumgi awabase khara kokpasu yai kanadi tumina ongduna aisu nupi thokpa thaba amadi toba yabani ipuroibani asumna Thajamanbigi ado thawna puthokduna laplaba sing aduda satuna sing ado yalunabagi damakta thoraklami Thajamanbigina asum lakpada makhoigi lekai aduga yamna miwa pambi mani sing thokpa amana Thajamanbigi aduda khamlaga asumna hairami Thajamanbigi la abro lekai dagi koini ni na sa ngasina mo kanagi mayumdagi niraga nayumgi nabuk thandana bi honage na la ibano he thong khodimakti loina lonsin khrabni nagina saksi ubada cheng sa hawai nungai ni bala ani dena as akhoi dagadi karimta leite he aidi hawjitagi haibi haurisni ko onthokna su ikai khangkhidre he namai si ibema ai oirabadi nahana ne khungkang ase thadoga satkrani ine karigi kai gadabano aina mi gi maral hurarubas nate awaba khragi damaktabu karigi kai gadoribano imungi mi singi mabuk thannaba honabda ikaiba kya do ai khanglabasu khanglagi adubu matung muna amu hana ini amadi lekai dagidi ni danabagi damakta honaragi haina lepleini ini hoina nungai bani na awabado khangdaduna tawbani ini kari du pai tawni irai baga tamdana tawbani aigi sunongmadi soidana nungai ba haibado oikiginda ini adubu nungai ba matamda ini dauna migi maramda adumna phatana khanbadi ai khalloye ini as hojikandani bima pukchel saubase kanadabani
ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯗꯤꯅꯦ ꯁꯦꯜ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯄꯪꯒꯅꯨꯅꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯧꯅ ꯇꯧꯅꯦ ꯉꯥꯡꯅꯤꯡꯗ ꯉꯥꯡꯕ ꯁꯛꯅꯤꯡꯗ ꯁꯛꯄ ꯑꯣꯏꯒꯗꯕꯅꯤ ꯀꯔꯤ ꯀꯥꯟꯅꯕꯗ ꯑꯩꯉꯣꯟꯗꯅꯦ ꯒ꯭ꯌꯥꯟꯒ ꯇꯥꯛꯑꯅꯨ ꯏꯕꯦꯝꯃ ꯑꯗꯨ ꯃꯍꯨꯠꯇ ꯌꯨꯝꯗꯣ ꯄꯨꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯔꯣ ꯈꯪꯉꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯤꯋꯥ ꯄꯥꯝꯕꯤꯅꯤ ꯃꯤꯋꯥ ꯄꯥꯝꯕꯤ ꯀꯗꯥꯏꯗ ꯃꯤꯋꯥ ꯂꯩꯒꯦꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯕꯤ ꯊꯥꯖꯃꯟꯕꯤ ꯑꯗꯣ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯅꯦ ꯁꯤꯡꯊꯣꯛꯄ ꯑꯗꯨꯒ ꯃꯥꯟꯅꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯁꯤꯡꯗ ꯁꯤꯡ ꯆꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯑꯩꯉꯣꯟꯗꯒꯁꯨ ꯒ꯭ꯌꯥꯟꯒꯁꯨ ꯇꯥꯛꯑꯗꯅ ꯕꯤꯈꯥꯔꯤꯁꯤꯡꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯡꯁꯦ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕꯁꯤꯅ ꯊꯥꯡꯒ ꯄꯥꯏꯔꯗꯅ ꯀꯔꯤꯅꯣ ꯃꯥꯏꯁꯦ ꯆꯤꯡ ꯆꯠꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯖꯔ ꯁꯥꯏꯁꯦ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦꯗ ꯊꯥꯖꯃꯟꯕꯤ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯁꯤꯡ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ ꯊꯥꯖꯃꯟꯕꯤ ꯑꯗꯨꯅ ꯁꯤꯡ ꯑꯗꯣ ꯋꯥꯅ ꯌꯥꯟꯗꯨꯅ ꯀꯣꯛꯊꯣꯡ ꯑꯃ ꯑꯅꯤ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯇꯧ ꯃꯥꯟꯗꯅ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯔꯛꯂꯤ ꯀꯥꯟꯅꯗꯦ ꯁꯤꯡꯁꯦ ꯂꯣꯏꯅ ꯆꯣꯠꯈꯤꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯕꯗ ꯄꯨꯁꯜꯂꯒ ꯊꯝꯃꯨꯈꯤꯒꯦ ꯑꯁꯨꯝꯅ ꯊꯥꯖꯃꯟꯕꯤ ꯑꯗꯨꯅ ꯋꯥꯅ ꯆꯠꯂꯤꯕ ꯁꯤꯡ ꯑꯗꯣ ꯆꯣꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯊꯥꯖꯃꯟꯕꯤ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯊꯥꯖꯃꯟꯕꯤꯅ ꯑꯁꯨꯝꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯑꯂꯪꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯥꯖꯃꯟꯕꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯗꯣ ꯊꯥꯖꯃꯟꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ ꯀꯔꯤ ꯄꯣꯠꯅꯣ ꯁꯤꯕꯣ ꯀꯩꯅꯣꯅꯦ ꯌꯥꯝꯅ ꯂꯪꯅꯤ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯄꯣꯠꯅꯣ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯜꯂꯦ ꯏꯃꯤꯠꯀꯁꯦ ꯂꯣꯏꯅ ꯊꯛꯏꯅꯦ ꯀꯔꯤꯅꯣ ꯃꯩ ꯆꯥꯛꯄꯁꯨ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯂꯪꯕ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯃꯥꯜꯂꯦ ꯃꯅꯥꯛꯇ ꯑꯃꯇꯪ ꯆꯠꯇꯨꯅ ꯌꯦꯡꯉꯨꯈꯤꯒꯦ ꯍꯩꯃꯥ ꯃꯁꯤꯗꯤ ꯂꯩꯔꯪꯅꯤ ꯀꯩꯅꯣꯅꯦ ꯆꯤꯡꯁꯤꯒꯕꯨ ꯂꯩꯔꯪ ꯂꯩꯔꯝꯃꯤꯁꯤꯕꯨ ꯑꯗꯨꯒ ꯂꯩꯔꯪ ꯑꯁꯤ ꯑꯆꯝꯕ ꯂꯩꯔꯪꯁꯨ ꯃꯥꯟꯗꯦ ꯀꯔꯤ ꯂꯩꯔꯪꯅꯣ ꯁꯤꯕꯨ ꯃꯊꯛꯇ ꯀꯔꯤꯅꯣꯁꯨ ꯏꯅꯦ ꯇꯧꯔꯤꯁꯦ ꯍꯩꯃꯥ ꯀꯅꯥꯅ ꯊꯝꯃꯤꯕ ꯃꯌꯥꯝꯅꯣ ꯁꯤꯕꯣ ꯍꯣꯏꯗꯤ ꯌꯨꯝꯗ ꯂꯩꯔꯪ ꯂꯩꯔꯤꯗꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤ ꯂꯩꯔꯪꯁꯦ ꯄꯨꯔꯒ ꯊꯥꯖꯃꯟꯕꯤꯅ ꯐꯪꯅꯔꯤꯕ ꯆꯥꯛꯊꯣꯡ ꯂꯩꯔꯪ ꯑꯗꯣ ꯑꯆꯝꯕ ꯂꯩꯔꯪ ꯅꯠꯇꯦ ꯃꯗꯣ ꯆꯥꯛꯈꯨꯝꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯛꯁꯤꯡ ꯊꯣꯛꯎ ꯍꯥꯏꯕ ꯊꯣꯛꯄ ꯖꯥꯗꯨꯒꯤ ꯑꯣꯏꯕ ꯂꯩꯔꯪꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯪ ꯑꯗꯨꯅ ꯊꯥꯖꯃꯟꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯥꯖꯃꯟꯕꯤ ꯑꯩꯁꯦ ꯑꯆꯝꯕ ꯂꯩꯔꯪ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯡ ꯁꯟꯇꯣꯁ ꯀꯧꯔꯤ ꯅꯪꯅ ꯅꯣꯡꯃ ꯆꯥꯛꯈꯨꯝꯗ ꯀꯞꯄꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯊꯣꯔꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯂꯩꯔꯪ ꯑꯁꯤꯗꯤ ꯋꯥ ꯉꯥꯡꯉꯤꯅꯦꯍꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯍꯥꯟ ꯊꯃꯣꯏ ꯁꯣꯛꯇꯅ ꯀꯞꯈꯤꯕꯗೋ 마ꯗꯤ ꯈꯪꯉꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯀꯞꯄꯗꯣ ꯇꯥꯕꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯜꯂꯒꯦꯅ ꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯆꯤꯡꯁꯤꯒꯕꯨ ꯑꯁꯨꯝꯅ ꯂꯩꯔꯪ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯪꯃꯠꯇꯦ ꯇꯥꯏꯕꯪꯅꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯑꯩ ꯊꯣꯔꯛꯂꯕꯅꯤ ꯑꯩ ꯑꯁꯦ ꯖꯥꯗꯨꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯕ ꯂꯩꯔꯪꯅꯤ ꯅꯪꯅ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯁꯤꯟꯊꯈꯤꯕꯗꯣ ꯑꯩꯒꯤ ꯏꯊꯛꯇ ꯇꯥꯕꯅꯤ ꯑꯩꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯊꯣꯔꯛꯂꯤꯕꯅꯤ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯨ ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯋꯥꯕ ꯀꯌꯥꯗꯣ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤꯌꯦ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯃꯁꯤꯕꯨ ꯊꯥꯖꯁꯤꯔ ꯊꯥꯖꯔꯣꯏꯁꯤꯔꯅꯦ ꯑꯩꯕꯣ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯐꯔꯦ ꯂꯩꯔꯪ ꯑꯁꯤꯅ ꯊꯣꯛꯇꯨꯅ ꯋꯥꯁꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯌꯦꯡꯂꯒꯦ ꯂꯩꯔꯪ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯊꯥꯖꯃꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯔꯪ ꯑꯗꯣ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ ꯊꯥꯖꯃꯟꯕꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯥꯅ ꯆꯤꯡ ꯑꯗꯨꯗ ꯐꯪꯅꯔꯛꯈꯤꯕ ꯖꯥꯗꯨꯒꯤ ꯑꯣꯏꯕ ꯂꯩꯔꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤꯔꯝꯃꯤ ꯏꯃꯥ ꯃꯁꯤꯒꯤ ꯂꯩꯔꯪꯁꯦ ꯑꯆꯝꯕ ꯂꯩꯔꯪ ꯅꯠꯇꯦꯌꯦ ꯖꯥꯗꯨꯒꯤ ꯑꯣꯏꯕ ꯂꯩꯔꯪꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯏꯔꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯄꯥꯔꯕꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯛꯀꯅꯤ ꯍꯥꯏꯔꯤ ꯏꯃꯥ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯣꯏꯅꯤ ꯑꯗꯨꯕꯨ ꯊꯥꯖꯃꯟꯕꯤ ꯂꯩꯔꯪꯅ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯕꯨ ꯇꯥꯔꯤꯅꯦꯍꯦ ꯀꯅꯥꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ꯭ꯔꯁꯨ ꯈꯪꯗꯦꯅꯦꯍꯦ ꯑꯗꯨ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯣꯏꯔꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯗꯣ ꯍꯦꯜꯂꯔꯣꯏꯀꯣ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯉꯅꯤ ꯏꯃꯥ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯏꯕꯣ ꯗꯣꯛꯅ ꯍꯔꯥꯎꯏꯕꯣ ꯏꯃꯥ ꯄꯨꯛ ꯊꯟꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥ ꯑꯃꯗꯤ ꯏꯃꯥꯁꯤꯡꯒꯤ ꯆꯔꯥ ꯍꯦꯜꯍꯜꯂꯔꯣꯏꯌꯦ ꯌꯦꯡꯉꯁꯤ ꯖꯥꯗꯨꯒꯤ ꯂꯩꯔꯪꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯁꯤꯀꯣ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯌꯦꯡꯉꯁꯤ ꯀꯔꯤꯒꯨꯝꯕ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯊꯥꯖꯃꯟꯕꯤ
ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯔꯪ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯖꯗꯨꯅ ꯈꯣꯏꯔꯝꯃꯒ ꯍꯥꯏꯔꯤꯕ ꯂꯩꯔꯪ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯑꯗꯨꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯂꯩꯔꯪ ꯑꯗꯨꯗ ꯅꯤꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯉꯔꯪ ꯆꯥꯛꯇꯨꯅ ꯃꯊꯟꯇ ꯃꯩ ꯑꯗꯣ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯂꯩꯔꯪ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯊꯟꯇꯅ ꯆꯦꯡ ꯊꯨꯝ ꯊꯥꯎ ꯍꯋꯥꯏ ꯃꯣꯔꯣꯛ ꯄꯨꯝꯅꯃꯛ ꯃꯊꯟꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣꯅꯦꯍꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯤ ꯊꯥꯖꯃꯥꯟꯕꯤ, ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗꯀꯣ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯆꯦꯡ ꯍꯋꯥꯏ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯩꯔꯪ ꯑꯁꯤꯗꯒꯤ ꯃꯊꯟꯇ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯊꯣꯔꯛꯏꯅꯦꯍꯦ꯫ ꯏꯃꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯂꯩꯔꯪ ꯑꯁꯤꯗꯒꯤꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯂꯅꯤꯗꯀꯣ ꯄꯨꯝꯅꯃꯛꯁꯦ ꯍꯦ ꯂꯩꯔꯪ, ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯟꯕꯒꯤꯗꯃꯛꯇ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯔꯪ ꯑꯗꯣ ꯐꯪꯂꯨꯕꯒꯤ ꯇꯨꯡꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤ ꯃꯁꯥꯃꯛ ꯅꯨꯃꯤꯠ ꯑꯗꯣ ꯃꯄꯨꯛ ꯊꯟꯅ ꯆꯥꯛ ꯑꯗꯣ ꯆꯥꯕ ꯐꯪꯈꯤꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯆꯤꯡꯗꯒꯤ ꯖꯥꯗꯨꯒꯤ ꯑꯣꯏꯕ ꯂꯩꯔꯪ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯦ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯀꯩ ꯍꯥꯏꯕ? ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯣ? ꯀꯔꯤ ꯏꯆꯦ ꯊꯥꯖꯃꯥꯟꯕꯤ ꯌꯨꯝꯗ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯏꯕ? ꯑꯋꯣꯏꯕꯅꯤꯅꯦꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ? ꯂꯩꯀꯥꯏꯁꯤꯒ ꯋꯥ ꯋꯥ ꯂꯥꯎꯅꯗꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯎꯗ꯭ꯔꯣ? ꯍꯥꯟꯅꯗꯧꯅ ꯃꯤ ꯃꯌꯨꯝꯗꯒ ꯆꯥꯛꯅꯤ ꯐꯅꯦꯛꯒ ꯆꯠꯇ꯭ꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯪ? ꯀꯔꯤꯅꯣ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯃꯌꯨꯝꯗꯨꯒꯅꯦ ꯆꯦꯡ ꯊꯨꯝ ꯊꯥꯎ ꯃꯣꯔꯣꯛ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯥꯅ ꯆꯤꯡꯗꯒꯤꯅꯦ ꯅꯣꯡꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯃꯥꯜꯂꯦ ꯏꯕꯦꯝꯃ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯥꯎꯁꯦ ꯆꯨꯝꯂꯕꯗꯤ ꯈꯪꯒꯅꯤ ꯃꯥ ꯉꯁꯤꯗꯤ꯫ ꯑꯦ ꯅꯪ ꯀꯩꯗꯧꯗꯣꯔꯤꯕ? ꯃꯤꯅ ꯆꯤꯡꯗꯒꯤ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯄꯨꯔꯛꯑꯒ ꯅꯪꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯕꯨ ꯂꯩꯔꯪꯗꯣ ꯅꯪꯒꯤ ꯑꯣꯏꯅꯤꯡꯂꯤꯕ꯭ꯔꯣ? ꯍꯨꯔꯥꯟꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯏꯁ ꯇꯧ ꯉꯝꯕꯤ꯫ ꯑꯁ ꯈꯪꯗꯦꯗ, ꯂꯩꯔꯪꯗꯣ ꯑꯩꯈꯣꯏꯅꯒ ꯐꯪꯂꯕꯗꯤ ꯐꯅꯤ, ꯎꯔꯨꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯃꯍꯩ ꯍꯥꯏꯅꯕꯗ ꯃꯥꯅ ꯄꯨꯁꯜꯂꯛꯂꯤꯕ ꯂꯩꯔꯪꯗꯣ ꯂꯥꯛꯄꯗꯒꯤ ꯃꯌꯨꯝꯗꯣ ꯂꯣꯏꯅ ꯑꯋꯥꯕ ꯀꯣꯛꯂꯦ ꯍꯥꯏꯔꯤꯅꯦ꯫ ꯈꯪꯒꯅꯤ ꯏꯅꯦ, ꯐꯔꯦ ꯏꯅꯦꯒ ꯅꯣꯡꯃ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯏꯅꯦ, ꯑꯩ ꯍꯟꯅꯕꯒꯤ ꯇꯧꯔꯒꯦ꯫ ꯇꯥꯃꯣꯁꯨ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯑꯃꯅꯤ, ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯏꯅꯦ꯫ ꯐꯔꯦ ꯍꯜꯂꯒꯦ ꯏꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯊꯕꯛꯀ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯃꯤꯗ, ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯕ ꯄꯥꯝꯕꯒꯤ ꯑꯗꯨꯝ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯇ ꯅꯠꯇꯦ ꯏꯕꯦꯝꯃ ꯊꯕꯛ ꯀꯜꯂꯤꯕꯁꯦ, ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯀꯟꯈ꯭ꯔꯕꯣꯅꯤꯗ꯫ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯗ ꯏꯅꯦ꯫ ꯐꯔꯦ ꯏꯅꯦ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯅꯦꯀꯣ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯥꯒꯤ ꯂꯩꯔꯪꯗꯣ ꯈꯪꯒꯅꯤ ꯉꯁꯤ ꯇꯥꯃꯣ? ꯀꯩꯅꯣ ꯀꯔꯤꯝꯇ ꯄꯥꯎ ꯇꯥꯗ꯭ꯔꯣ? ꯏꯆꯦ ꯊꯥꯖꯃꯥꯟꯕꯤ ꯌꯨꯝꯗ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯃ ꯆꯤꯡꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦꯅ ꯃꯍꯩ ꯋꯥ ꯋꯥ लाउꯅꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯄꯥꯎ ꯐꯪꯗ꯭ꯔꯥꯕ? ꯑꯁ ꯃꯗꯨꯒꯤ ꯂꯩꯔꯪꯗꯣ ꯑꯩ ꯄꯥꯝꯃꯦꯀꯣ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯩꯔꯪꯗꯣ ꯅꯪ ꯄꯨꯔꯒ ꯃꯨꯜꯂꯒ ꯀꯩꯅꯣ ꯄꯨꯔꯛꯑꯣ꯫ ꯃꯗꯨꯒꯤ ꯖꯥꯗꯨꯒꯤ ꯂꯩꯔꯪꯗꯣ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯅꯥ ꯊꯣꯛꯎ ꯂꯨꯄꯥ ꯊꯣꯛꯎ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯖꯥꯗꯨꯒꯤ ꯂꯩꯔꯪ? ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯍꯦꯟꯕ ꯄꯣꯠ ꯆꯩ ꯑꯃ ꯄꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯀꯩꯅꯣ? ꯑꯁ ꯑꯍꯦꯟꯕ ꯄꯣꯠ ꯆꯩ ꯀꯔꯤꯝꯇ ꯄꯥꯝꯗꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯕꯗꯣ ꯅꯪ ꯃꯨꯜꯂꯒ ꯀꯩꯅꯣ ꯄꯨꯔꯛꯑꯣ꯫ ꯃꯣꯏꯅ ꯁꯦꯟꯐꯝ ꯃꯌꯥꯝ ꯂꯧꯁꯤꯟꯈꯤꯕꯗꯨꯁꯨ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯅꯅꯦ ꯁꯦꯟꯐꯝꯗꯣ ꯄꯤꯗ꯭ꯔꯕ ꯇꯥꯔꯕꯗꯤꯅꯦ ꯖꯥꯗꯨꯒꯤ ꯂꯩꯔꯪꯗꯣ ꯄꯨꯗꯨꯅ ꯂꯥꯛꯑꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯄꯤꯗ꯭ꯔꯕꯁꯨꯅꯦ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯁꯤꯡꯉꯨ ꯍꯥꯏꯔꯣ꯫ ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯃꯨꯜꯂꯒ ꯀꯩꯅꯣ ꯖꯥꯗꯨꯒꯤ ꯂꯩꯔꯪꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯦ, ꯑꯩꯅꯦ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ꯫ ꯑꯩꯅꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯅꯤꯒꯗꯧꯔꯤꯕꯅꯤ, ꯆꯠꯂꯣ꯫ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯖꯥꯗꯨꯒꯤ ꯂꯩꯔꯪꯗꯨꯕꯨ ꯂꯥꯛꯑꯕꯗꯤ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇ ꯑꯁ ꯀꯩꯅꯣ ꯌꯨꯝꯁꯦ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯑꯩꯅ ꯅꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯇꯥꯃꯣꯅ ꯄꯨꯔꯛꯑꯗꯤ ꯐꯅꯤꯗꯀꯣ, ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯅꯝꯅ ꯍꯨꯔꯥꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯂꯩꯔꯪꯗꯣ꯫ ꯃꯗꯨꯒꯤ ꯕꯤꯈꯥꯔꯤꯗꯨꯒꯤ ꯏꯃꯨꯡꯗ ꯃꯗꯨꯒꯤ ꯂꯩꯔꯪꯗꯣ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯂꯩ ꯑꯩꯒꯤ ꯑꯣꯏꯔꯒꯅꯤꯑꯕ, ꯃꯇꯤꯛ ꯆꯥꯒꯗꯧꯔꯤꯕꯁꯦ ꯈꯪꯒꯅꯤꯑꯕ꯫ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯩꯔꯪ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯐꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤ, ꯂꯩꯔꯪ ꯑꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯀꯣꯛꯂꯦꯗꯀꯣ꯫ ꯇꯥꯃꯣ, ꯑꯩ ꯉꯁꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫
ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥꯗꯤ ꯀꯣꯛꯂꯤꯕ ꯁꯧꯅ ꯆꯥꯛ ꯅꯣꯡꯃ ꯆꯔꯥ ꯍꯦꯟꯅ ꯋꯥꯅ ꯇꯨꯝꯂꯤꯕ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯂꯩꯔꯪ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯈꯨꯡꯒꯪꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯣꯡꯉꯒ ꯑꯩ ꯆꯥꯛ ꯄꯤꯖꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯇꯥꯃꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣ ꯊꯥꯖꯃꯥꯟꯕꯤ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯦꯗꯀꯣ ꯑꯆꯨꯝꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯗꯨꯅꯕꯨꯅꯤ ꯉꯁꯤ ꯂꯩꯔꯪ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯪꯂꯤꯕꯁꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯁꯨ ꯌꯥꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯗꯒꯤ ꯂꯩꯔꯪ ꯑꯁꯤꯗ ꯊꯣꯡꯗꯨꯅ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯁꯤꯀꯣ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎꯗ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯑꯣ ꯇꯥꯗꯣ ꯃꯄꯥꯟꯗ ꯑꯃ ꯊꯣꯛꯄꯤꯔꯣ ꯋꯥ ꯑꯝꯇꯪ ꯇꯥꯟꯅꯁꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯁꯅꯥꯇꯣꯝꯕꯒꯤ ꯃꯈꯣꯟ ꯃꯥꯜꯂꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯃꯥꯁꯨ ꯂꯩꯔꯪꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯣꯡ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤ ꯇꯧꯔꯕ ꯌꯥꯅꯣ ꯁꯅꯥꯇꯣꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯈꯣꯟ ꯀꯟꯅ ꯀꯧꯔꯛꯈ꯭ꯔꯦꯗ ꯊꯣꯛꯇꯨꯅ ꯑꯝꯇꯪ ꯌꯦꯡꯈꯤꯒꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯊꯥꯖꯃꯥꯟꯕꯤ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯒꯦ ꯁꯅꯥꯇꯣꯝꯕ ꯀꯔꯤ ꯂꯩꯔꯒꯦꯕꯨ ꯀꯩꯅꯣ ꯇꯥꯗꯣ ꯑꯩꯅ ꯂꯥꯛꯏꯁꯤ ꯃꯔꯝ ꯇꯥꯗꯣꯁꯨ ꯈꯪꯉꯝꯒꯅꯤ ꯇꯥꯗꯣꯅ ꯁꯦꯟꯐꯝ ꯃꯌꯥꯝ ꯂꯧꯁꯤꯟꯈꯤꯕꯗꯣ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯄꯤꯕ ꯉꯝꯃꯔꯣই ꯍꯥꯏꯔꯕꯗꯤ ꯀꯔꯤꯅೋ ꯅꯍꯥꯟ ꯏꯇꯩꯃꯅ ꯆꯤꯡꯗꯒꯤ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯃ ꯄꯨ ꯂꯥꯛꯑꯦꯅꯦ ꯑꯗꯣ ꯂꯩꯔꯪꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯗꯨꯒ ꯑꯣꯟꯅꯔꯁꯤ ꯄꯩꯁꯥꯗꯣ ꯄꯤꯔꯛꯇꯁꯨ ꯌꯥꯔꯅꯤ ꯂꯩꯔꯪꯗꯨ ꯐꯪꯉꯗꯤ ꯁꯦꯟꯐꯝꯗꯣ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯕꯗꯤ ꯀꯩꯅꯣ ꯂꯩꯔꯪꯗꯣ ꯑꯣꯏꯅ ꯄꯤꯔꯣꯏꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤꯗ ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯣ ꯂꯩꯔꯪꯗꯣ ꯑꯩ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ ꯂꯩꯕꯥꯛ ꯂꯩꯅ ꯂꯩꯔꯪꯗꯨꯗ ꯍꯥꯏ ꯂꯩꯔꯦ ꯄꯤꯔꯣ ꯀꯗꯥꯏ ꯀꯩ ꯍꯥꯏꯕ ꯁꯅꯥꯇꯣꯝꯕ ꯂꯩꯔꯪꯗꯣ ꯄꯤꯔꯣ ꯀꯥꯏꯅ ꯅꯣꯏꯒꯤ ꯅꯐꯝꯗ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯟꯐꯝ ꯂꯧꯔꯗꯅ ꯃꯗꯨꯒꯤ ꯂꯩꯔꯪꯗꯨꯒꯤ ꯅꯪꯒꯤ ꯁꯦꯟꯐꯝꯗꯨꯅ ꯐꯪꯕ ꯉꯝꯃꯣꯏ ꯏꯕꯨꯡꯉꯣ ꯁꯦꯟꯐꯝꯗꯣ ꯅꯣꯡꯃ ꯅꯤꯅꯤ ꯃꯇꯨꯡꯗ ꯁꯤꯡꯗꯣꯔꯛꯀꯦ ꯑꯗꯨꯒ ꯂꯩꯔꯪꯗꯨꯗꯤ ꯅꯪ ꯂꯧꯕ ꯌꯥꯔꯣꯏꯍꯦ ꯃꯗꯨꯗꯤ ꯑꯩꯒꯤꯅꯦ ꯑꯁ ꯅꯨꯄꯥ ꯅꯨꯄꯤ ꯃꯋꯥ ꯈꯪꯗꯕꯁꯨ ꯂꯣꯏ ꯍꯩꯅꯈꯤꯗꯦ ꯏꯇꯩꯃ ꯃꯁꯦ ꯑꯩꯒ ꯇꯥꯗꯣꯒꯒꯤ ꯋꯥꯐꯝꯅꯤ ꯏꯇꯩꯃ ꯃꯔꯛꯇ ꯆꯪꯉꯛꯀꯅꯨ ꯍꯩꯅꯗꯦ ꯏꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯊꯥꯖꯃꯥꯟꯕꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯪ ꯀꯔꯤꯒꯤ ꯌꯦꯠꯂꯛꯂꯤꯕꯅꯣ ꯃꯁꯦ ꯑꯩꯒ ꯁꯅꯥꯇꯣꯝꯕꯒꯤ ꯋꯥꯔꯤꯅꯤ ꯅꯪ ꯃꯔꯛꯇ ꯌꯥꯎꯔꯛꯀꯅꯨ ꯑꯗꯨꯝ ꯇꯥꯎꯋꯣ ꯑꯁ ꯀꯔꯤꯒꯤ ꯇꯥꯕꯅꯣ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯐꯝꯁꯤꯕꯨ ꯌꯥꯕ꯭ꯔꯣ ꯂꯩꯔꯪꯗꯣ ꯄꯤꯌꯨ ꯀꯥꯏꯅ ꯌꯥꯔꯣꯏ ꯑꯩꯒꯤꯅꯤ ꯃꯗꯣ ꯑꯣꯟꯊꯣꯛꯅ ꯍꯪꯅ ꯋꯥ ꯑꯝꯗ ꯍꯟꯖꯟ ꯍꯟꯖꯟ ꯉꯥꯡꯈ꯭ꯔꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯔꯤꯕ ꯑꯩꯅ ꯑꯗꯨꯝ ꯉꯥꯡꯅꯒꯦ ꯍꯥꯏꯔꯗꯅ ꯃꯔꯛꯇ ꯀꯣꯏꯌꯥꯅꯤ ꯌꯥꯜꯂꯗꯅ ꯑꯗꯣ ꯁꯅꯥꯇꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯇꯥꯆꯧ ꯋꯥꯒꯦ ꯇꯥꯎ ꯅꯪꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩ ꯁꯤꯡꯉꯣꯏꯗꯕ ꯅꯠꯇꯦꯀꯣ ꯁꯤꯡꯒꯅꯤ ꯑꯗꯨꯕꯨ ꯂꯩꯔꯪ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯂꯧꯁꯤꯜꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯩꯅꯦ ꯂꯩꯔꯪ ꯑꯗꯣ ꯑꯆꯝꯕ ꯂꯩꯔꯪ ꯅꯠꯇꯦ ꯅꯪꯒꯤ ꯁꯦꯟꯐꯝ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅꯁꯨ ꯃꯗꯣ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯠꯂꯣ ꯌꯨꯝꯗ ꯑꯩ ꯅꯪꯒꯤ ꯁꯦꯟꯐꯝꯗꯣ ꯇꯞꯅ ꯁꯤꯡꯅꯕꯒꯤ ꯇꯧꯒꯦ ꯀꯔꯤꯁꯨ ꯍꯥꯠꯂꯣꯏꯅꯦ ꯑꯩ ꯇꯥꯆꯧ ꯈꯪꯗꯕ ꯅꯠꯇꯦ ꯑꯩ ꯑꯋꯥꯕꯗ ꯇꯥꯟ ꯇꯧꯕꯅꯤ ꯑꯁ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯉꯁꯤꯗꯤꯅꯦ ꯂꯩꯔꯪꯗꯣ ꯄꯨꯔꯒ ꯆꯠꯇꯕ ꯌꯥꯗꯦ ꯂꯩꯕꯥꯛ ꯂꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯍꯧꯔꯤ ꯂꯩꯔꯪꯗꯣ ꯄꯨꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯅꯪꯒꯤ ꯅꯌꯨꯝꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅꯁꯨ ꯂꯩꯔꯪ ꯑꯗꯣ ꯅꯪ ꯄꯨꯕ ꯌꯥꯔꯣꯏꯅꯦ ꯃꯇꯤꯛ ꯆꯥꯗꯦ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯂꯩꯔꯪ ꯑꯗꯣ ꯑꯆꯝꯕ ꯂꯩꯔꯪ ꯅꯠꯇꯦ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯗꯣꯔꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ ꯁꯅꯥꯇꯣꯝꯕ ꯇꯥꯆꯧ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯄꯤꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯁꯦꯟꯐꯝꯗꯣ ꯃꯊꯧ ꯇꯥꯏ ꯁꯦꯟꯐꯝꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯤꯕ ꯉꯝꯅꯕꯗꯤ ꯅꯪꯒꯤ ꯂꯩꯔꯪꯗꯣ ꯑꯩ ꯂꯧꯔꯣꯏ ꯁꯦꯟꯐꯝꯗꯣ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤꯅ ꯂꯩꯔꯪꯗꯣ ꯑꯩ ꯄꯨꯕ ꯇꯥꯕꯅꯤ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯅꯌꯨꯝ ꯆꯪꯉ ꯑꯩ ꯂꯩꯔꯪꯗꯣ ꯂꯧꯔꯨꯗꯕꯅꯤ ꯀꯅꯥꯅ ꯊꯦꯡꯉꯝꯃꯤ ꯌꯦꯡꯒꯦ ꯂꯥꯛꯒꯤꯔꯒ ꯀꯩꯅꯣ ꯕꯤꯆꯥꯔ ꯇꯧꯔꯁꯨ ꯇꯧꯅꯤ ꯄꯩꯁꯥꯗꯣ ꯄꯤꯕ ꯉꯝꯗ꯭ꯔꯕꯤ ꯂꯩꯔꯪ ꯂꯧꯔꯦ ꯀꯩ ꯂꯥꯜꯂꯒ ꯁꯤꯕꯨ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯂꯩꯔꯪ ꯑꯗꯣ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯈꯤꯔꯝꯃꯤ ꯉꯥꯡꯅꯔꯣꯗꯅ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯗꯤ ꯅꯤꯄꯥ ꯃꯋꯥꯅꯤ ꯅꯨꯄꯤ ꯌꯥꯎꯅꯨ ꯍꯥꯏꯗꯥꯏ ꯀꯔꯤ ꯉꯝꯃꯒꯦ ꯁꯅꯥꯇꯣꯝꯕꯅ ꯏꯃꯨꯡꯗ ꯆꯠꯇꯨꯅꯁꯦ ꯂꯩꯔꯪꯁꯦ ꯃꯨꯜꯂꯒ ꯄꯣꯛꯈꯤꯗꯣꯔꯤꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯖꯥꯗꯨꯒꯤ ꯑꯣꯏꯕ ꯂꯩꯔꯪ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯂꯩꯔꯪꯁꯦ ꯎꯔꯦ ꯖꯥꯗꯨꯒꯤ ꯂꯩꯔꯪꯅꯤ ꯀꯥꯏꯅ ꯀꯥꯏꯅꯗꯤ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯣꯏꯔꯕꯗꯤ ꯀꯔꯤꯅꯣ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯍꯦꯛꯇ ꯅꯤꯔꯒ ꯂꯣꯏꯔꯦꯅꯦ ꯌꯨꯝꯗ ꯄꯨꯔ ꯆꯠꯈ꯭ꯔꯒꯦ ꯗꯥꯗꯥ ꯁꯦꯟꯐꯝꯗꯣ ꯌꯥꯡꯅ ꯄꯤꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯂꯩꯔꯪꯁꯦ ꯂꯧꯒꯦꯁꯨ ꯂꯧꯖꯀꯣ ꯉꯁꯤꯒꯤꯗꯤ ꯄꯨꯔꯦ ꯌꯨꯝꯗ ꯑꯩ ꯅꯨꯄꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯍꯧꯔꯦ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯂꯩꯔꯪ ꯑꯗꯣ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯖꯃꯟꯕꯤ ꯀꯞꯀꯅꯨꯅꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯕꯨ ꯀꯩꯅೋ ꯑꯩꯅ ꯋꯥꯅ ꯆꯤꯡꯗꯩ ꯄꯨꯖꯔꯛꯄ ꯂꯩꯔꯪꯗꯣ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯁꯛꯊꯨꯁꯤꯅ ꯄꯨꯔ ꯆꯠꯈ꯭ꯔꯦꯅꯦ ꯂꯩꯔꯪꯗꯣ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯂꯩꯔꯪꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ ꯃꯗꯣ ꯑꯩꯒꯤ ꯂꯩꯔꯪꯅꯤ ꯑꯩꯅꯦ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯣꯏ ꯑꯩꯒꯤ ꯂꯩꯔꯪꯅꯤ ꯄꯨꯔ ꯂꯥꯛꯑꯣ
ꯄꯨꯔꯛꯀꯦ ꯍꯥꯏꯕꯅꯤ ꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯦ ꯄꯩꯁꯥꯗꯣ ꯂꯩꯇꯅ ꯃꯤꯒꯤ ꯂꯩꯔꯪꯗꯣ ꯀꯃꯥꯏꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯃꯥꯏ ꯇꯥꯟꯅꯔꯒ ꯐꯨꯔꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯕꯣ ꯁꯦꯟꯐꯝꯗꯣ ꯂꯩꯔꯒꯅꯤ ꯑꯩꯁꯨ ꯂꯩꯔꯪꯗꯣ ꯄꯨꯔꯛꯀꯗꯧꯔꯤꯕꯗꯣ ꯎꯄꯥꯏ ꯑꯃ ꯂꯩꯇꯅ ꯇꯧꯕꯅꯤ ꯍꯦ ꯃꯥꯅ ꯇꯥꯟꯖꯥꯁꯦ ꯂꯧꯈꯤꯅ ꯇꯧꯕꯅꯤ ꯀꯔꯤꯅോ ꯈꯪꯉꯨꯅꯤ ꯍꯦ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯂꯩꯔꯪ ꯑꯗꯣ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ ꯍꯩꯃ ꯂꯩꯔꯪꯁꯦ ꯅꯪꯅ ꯄꯨꯅ ꯂꯥꯛꯑꯦꯀꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯩꯔꯪꯁꯦ ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯅꯤꯅꯤ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯗꯣ ꯅꯤꯔꯣꯗꯅ ꯑꯩꯁꯦ ꯇꯧꯕ ꯉꯝꯕꯅꯦ ꯍꯥꯏꯁꯦ ꯈꯔ ꯈꯪꯉꯨ ꯅꯪꯅ ꯊꯥꯅꯗꯕꯒꯤ ꯋꯥꯅꯤ ꯏꯕꯦꯝꯃ ꯄꯨ ꯂꯥꯛꯑꯃꯤ ꯂꯩꯔꯪꯗꯣ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯣ ꯑꯁ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯕꯨ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯅꯤꯒꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯌꯣꯝ ꯁꯅꯥꯅꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯌꯥꯕ ꯑꯁ ꯂꯩꯀꯥꯏꯁꯤꯒ ꯑꯩꯁꯦ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯂꯩꯔꯪ ꯑꯗꯣ ꯃꯩ ꯆꯨꯈꯠꯂꯨꯔꯕꯒꯤ ꯇꯨꯡꯗ ꯂꯩꯔꯪ ꯑꯗꯨꯕꯨ ꯈꯣꯏꯔꯝꯃꯒ ꯍꯧꯒꯠꯀꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯪ ꯑꯗꯣ ꯍꯧꯒꯠꯂꯨꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯔꯪ ꯑꯗꯨꯗꯒꯤ ꯄꯣꯛꯈꯥꯏꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯛꯇꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯃꯣ ꯀꯔꯤꯅꯣ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯅꯤꯒꯦ ꯇꯧꯔꯒ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯆꯩꯇ ꯅꯠꯇꯅ ꯏꯁꯥ ꯐꯥꯎꯕ ꯆꯥꯛꯂꯤ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯑꯉꯛꯄꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ ꯁꯅꯥ ꯂꯨꯄꯥ ꯄꯤꯕꯗꯤ ꯂꯥꯏꯅ ꯀꯩꯅꯣ ꯁꯤꯗꯤ ꯏꯁꯥꯁꯨ ꯂꯣꯏꯅ ꯆꯥꯛꯊꯦꯛꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯁ ꯃꯩꯇꯥꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯦ ꯄꯪꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯅꯁꯥꯅ ꯇꯧꯕꯅ ꯅꯁꯥꯅ ꯐꯪꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯦ ꯖꯥꯗꯨꯒꯤ ꯂꯩꯔꯪ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯟꯗꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯆꯠꯂꯨꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯪ ꯑꯗꯨꯗ ꯈꯣꯏꯔꯝꯈꯤꯔꯝꯃꯤ ꯇꯥꯆꯧ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯇꯥꯆꯧ ꯑꯩꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯂꯪ ꯑꯁꯤ ꯇꯥꯆꯧꯗ ꯅꯠꯇꯅ ꯇꯩꯃꯗꯁꯨ ꯑꯋꯥꯕ ꯌꯥꯝꯅ ꯄꯤꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯂꯩꯔꯪ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯇꯩꯃꯅꯤ ꯇꯩꯃꯒꯤ ꯊꯃꯣꯏ ꯁꯦꯡꯕꯇꯅ ꯂꯩꯔꯪ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯅꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯣ ꯇꯥꯆꯧ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯆꯧ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯁꯅꯥꯇꯣꯝꯕ ꯑꯃꯨꯛ ꯄꯩꯁꯥ ꯂꯩꯇꯦ ꯀꯥꯏꯅ ꯄꯩꯁꯥꯗꯣ ꯄꯤꯗ꯭ꯔꯕꯗꯤ ꯂꯩꯔꯪꯗꯣ ꯄꯨꯔꯒꯦ ꯀꯥꯏꯅ ꯄꯨꯒꯗꯧꯔꯤꯕ꯭ꯔꯥꯠꯂꯣ ꯃꯊꯪꯗꯤ ꯄꯤꯔꯔꯣꯏꯍꯦ ꯁꯥꯎꯅꯨꯍꯦ ꯇꯩꯃꯅ ꯇꯩꯃ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯔꯅꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯂꯩꯔꯪ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯗꯤ ꯏꯇꯩꯃꯅꯤ ꯑꯩ ꯅꯠꯇꯦ ꯐꯔꯦ ꯇꯥꯆꯧ ꯏꯇꯩꯃ ꯑꯩ ꯍꯜꯂꯒꯦꯀꯣ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯑꯗꯣ ꯃꯣꯏ ꯇꯥꯆꯧ ꯂꯩꯔꯪꯁꯨ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯕꯗꯣ ꯆꯥꯛ ꯊꯣꯡꯉꯒ ꯉꯁꯤꯗꯒꯤ ꯄꯤꯖꯔꯁꯤ ꯃꯌꯥꯝꯗ ꯌꯥꯏꯌꯦ ꯉꯁꯤꯗꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯒꯤ ꯊꯣꯡꯉ ꯄꯤꯖꯔꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯝꯇ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯍꯜꯂꯔꯣꯏꯁꯤ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯔꯁꯤ ꯊꯥꯖꯃꯥꯟꯕꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥꯕꯗ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ